ngasisu mayamgidamakta asengba thokiba yamna interesting oigidaba police investigation gi thodok wari ama puduna lakchari case asi DNA profile ga yamna naknaba case amani police ta DNA sample leiraba fawba chahi 35 chopna investigation tawrabasu police na hariba DNA sample asi kanagino haiba khangmangamlam khide chahi 35 gi matungda police na DNA sample asi kanagino haina khanglakpa matamda police ta yamna angakpa थाजदबा अमा ओइरमखि जर्मनी ऑस्ट्रेलिया फ्रांस अमदि यूरोप ता हारिबा DNA प्रोफाइल असिगा मानबा केस मखल कया अमा थोलमी हारिबा DNA असि होरान चिंथि अमदि क्राइम गि थोदोक थोकफम खुदिंगदा DNA असिगा मरी लेनरमी मफम कयादा थोदोक थोक्रब मतुंगदा फोरेंसिक टीमना DNA सैंपल येंगबदा लोइनमक मानरमी DNA gi matung inadi mioi asi nupi amani haiba khanglami adubu nupi asi kanano kadai dagino mamingna kari kaubagi haiba adudi khangmangamdribani police ta witness oiba yaba posakti amata phangdribani adubu DNA report nadi crime asibu tawriba mioi asi nupi amana tawbani haiba asidi khanglami hairiba crime sing asi atopa mafam amadi atopa country da thokpa thodok amani adum oidunasu crime aduda cheneriba mioi asi nupi aduna tawba oiramki police na nupi adubu kanano haina thidoba amadi phanaba hotnaribani adubu police na nupi asibu phabadi ngamlamde asumna chahi khara haujilabasu nupi adubu phaba ngamdabana maram oiraga mioi kayagi punsisu loirami nupi asina plan tawduna haliba asi police nasu khangdokpada warami nupi asibu matau karamna phagadagi haina khanbada kok sanarami asumna leineringai 1993 May Germany gi fam amada New Zealand German Kobi nupi ama masagi mayummaktada siduna leramba thengnaki mahakna thabakdagi pothaduna mahaki pension khara phangjaba aduna mahaki punsi hinglambani New Zealand asi ngaksamda tara amana lakchinduna hatkibani haiba khanglami adubu mafam aduda atai atopa chingnaba yaba posak amata phangba leramde aduga yumthangnaba miyoisingda hangbadasu thoidokna khanglamde makhatana case aduda investigation tawbada New Zealand hakiba matamda mahaki hui aduna karisu khonglamde tumina lerami haiba khangmangamnami maduna takpadi New Zealand ki mihatpa asi yamna haisingba fazana pre plan tawraga hatpa ama natraga hui aduna su mihatpa adubu masak khangba miui ama oigani haiba asini asumna police na section na mihatpa asi kanano haina thirami lambida tumduna leiba homeless ki miyoising yumthangnaba amadi New Zealand ki mari mata khangna chanaba singda hanglami madudasu karisu khangmangamdabadagi case adu close tarami adugi matung chahi khara leiraga DNA gi sample maram oiraga hairiba case asi amuka reopen tarami matam aduda police ta miyoi anigi DNA sample phangba ngamlami miyoi amagina nupigini aduga amagina nupagini हाइरिबा DNA sample aduna case adubu thijenbada mai paknabagi machak ama oirami matam aduda police officer amana karigumba posak ama khangmangamnami police officer adugi mamingdi Cloud Appel ni mahakna yengchiliba nupi adugi DNA asi hana mamangdagi magi database ta yaurami DNA asi crime scene dagi phangkiba leirabani asumna nupi adugi matangda hena kopthana thijinba horami asumna amuka akonba case ama tholami madam adu March ki 2001 da Frisburg da thokibani mafam aduda Joseph Walton base kauba chahi humphumanga suraba miyoi ama leirami mahak mathanda leibani mahaki retire oiraba matung mahangna mahaki yum aduda antique yonbagi dukan hanglami adubu yum aduda mahakpo kanagumba amana hadoklamki mahakpu matau karamna harkibano haina police na tigalakpada yot amana hana thomlaba matung khauri metuna harkibani haiba khangmangamlami aduga mamangda 1993 May da New Zealand ki mafamda thokiba case aduga manarami Joseph ki misi asida mahaki yom thong asi hangduktuna lerami aduga mahaki kadasu pochai chakhaiduna leramba thengnaki pochai sing aduda karigumba posak ama thibasu malamki haiba crime scene asi mamangda thokiba adugadi kharmakai khenaba lerami asumna todok aduda sijinakiba polam thirakpada police na phangmangamlamde
पुलिसना थौदोक अदुबो यंगसिन्नबा फोरेंसिक टीम कौदुना यंगहलमी मतम अदुदा हाना ममांगदा क्राइम थोकिबा मतमदा फंगिबा DNA अदुगा चप मानना किचन की ड्रॉवरदगी फंगबा ngamkhirami थोक्रिबा थौदोक अदुदगी पुलिसता डायरेक्शन अमदि फंगलमी असमना हाना ममांगदा थोखिबदा फंगिबा DNA सैंपल सिंग कलेक्ट तौबा हौरमी जोसेफ असी एंडिक दुकान मपुना हातपनी हाइना पुलिसना चिंगरमी पुलिसना DNA सैंपल कलेक्ट तौदुना मिहात असिबु मियोय कनाना हातपनो हाइना थिगतपदा मिहातपा असी मियोय अमा खक्तना हातपदी ओइरमोय हाइना खलमकी महाकी मतुंगदा मियोय अमा यारमगनी हाइबगी थाजबा लेरमी मेसी अदुदा कौरी मेतुना हातकिबा असी नुपी अमना हातपदी ओइथोगलोय हाइना खनरमी अदुबु पुलिस इंफमदा चप चाबा एविडेंस फंगदबना मरम ओइरगा पुलिसदा यामना चममनबा अमा ओइरमी असुमना लेनरिङै थौदोक अमगा थोकलमी थौदोक असी 2001 दा जर्मनी की जेरोस्टेन कौबा मफम अमदा चही तरिकी नुपा मचा अमना असोंग मरक्ता सानबगी पोजै अमा थिरमी मथम अदुदा नुपा मचा अदुदा सिरिंज अमदा खोंगना नेसलमी हाइबा सिरिंज अदुदा ड्रग यावरिबनी फोरेंसिक की टीम दा थादुना यंगसिलमी मतम अदुदा सिरिंज अदुदा मियोय अमगी स्किन सेल यारुंबा थेंनखि मधुगी स्किन सेल्स की DNA टेस्ट तौबा मतमदा हाना ममांगदा थोकिबा क्राइम कयादा चेनबा नुपी अदुगी DNA ओरमी पुलिसना नुपी असी serial killer अमनी हाइना खलमी अदुगा नुपी असी ड्रग एडिक्ट ओइरबा मियोय अमनी हाइबसु खंगमंगमलमी थोदोक असीगी हप्ता अममुक लेरबा मतुंग जर्मनी की बुडेनहेमदा लेबा होम बसदा थोदोक मचा अमा थोकलमी पुलिसना थोदोक अदु मियोय कनाना थोहनबनो हाइना थिरमी मतम अदुदा होम बस अदुकी मनुंगदा बिस्किट मचेट अमा लेरंबा थेनकी बिस्किट मचेट अदु फोरेंसिक की टीमना टेस्ट तौबा मतमदा मदुदसु हाना ममांगदा क्राइम कयादा चेनदुना लाखिबा मसक खंगदबा नुपी अदुकी DNA फंगबा ngamlamki पुलिसता यामना अंगकपा अमा ओहलिबा आसिना थोदोक थोफम खुदिंगदा नुपी अमगी DNA फंगी अदुबु मिहात अदुगी मोंग अदुदी नुपी अमना हातपा मालमखिदे मिहात अदु याम तमथिना हालब मतुंग इराय लाइना चेनखिबा लोटखिबा आसिना पुलिसना नुपी असी मतौ करना थिदोकदगे हाइना खनबदा अवाबा अमदी ओइरमी चही खरगी मतुंगदसु क्राइम खरा थोकलमी हुरान चिंथी अमदी मिहात मिपुना चिंगबनी मतम अदुदसु हंजिन हंजिना नुपी अदुगी DNA फंगबा ngamlami 2004 योरपा मतमदा थौदोक अदु अतै अतोपा मफमदा लांचिनबा हौरमी असुमना फ्रांस की मफम खरदा क्राइम कया अमा थोलमी अहान मतमदा नुपी अदुगी DNA अदु नोमई अमदगी फंगबा ngamlami जिम मपुदगी हुरानबा होनबदा सिजिनखिबनी पुलिसता थाजब लेरमी मदुदी नुपी अदुना जर्मनी दगी हेंदोक्तुना फ्रांस ता लांचिनदुना क्राइम तौबा हौरखिबा अदुना ताकपदी मथंगददी ऑस्ट्रेलिया दा क्राइम तौरप याय हाइना थाजनरमी 2006 योरपा मतमदा ऑस्ट्रेलिया पुलिस डिपार्टमेंट ना हंजिन हंजिन नुपी अदुगी DNA फंगबा ngamlami युमदगी पोचै हुरानबा अमदी कार हुरानबदा चेनरमी हुरानबगी मोंग मतौ तोंगालबसु DNA दी अमता ओइना मानरमी असुमना केस अदुबो कैप्टन रुतोल कपलिंगरना पाइरमी महाना केस अदु पाइबा हौबदा स्पेशल टास्क फोर्स अमा सेमलमी मरुइना नुपी एसी फानबा सेमखिबनी पुलिसना नुपी अदुबो फानबा फन यामना होनरबसु नुपी अदुदी फाबा ngamlumkide 6 May 2008 योरपदा केस असिगे अनौबा मयोन अमा लाक्लमी जर्मनी की सिटी अमदा रेंटोप कौबा मियोय अमा महाकी इमुंग मनुंगी मियोयगा खनरमी खनबा अदुदा याम हेना साउनबा ओइरकपदगी मियोय अदुना नोमै लौथोक्तुना महाकी मनाउनिपादा कापलामी मरु अमना पुक्ता पालमी हारिबा केस असिदा जेनरिबा मियोय महाके मयाम्बा अदुसु लैरबनी अदुगा विटनेससु लैरबनी केस असि ओपन एंड शट ओइगदबनी अदुबु फोरेंसिक टीमना नोमै मरु अदुबु एग्जामिन तौबा मतमदा अंगकपा अमा थेंगनरमी मतम अदुदा नोंगै मरु अदुदा हाना ममांगदगी केस कया अमदा चेनदुना लाखिबा नुपी अदुगी DNA फंगबा ngamlami अमुका हेन्ना ngakliबदी नोंगै मरु अदुदा मतौ करमना DNA फंगदौरिबनो हाइबा असिनी अमुकसु पुलिसना खलमी नुपी अदुना रेंटोकी नोंगै अदु पाइरंबा नत्रगना नुपी अदु रेंटोकी इमुंगी मियोइसिंग ओइरंगबनी हाइबा असिनी पुलिस के मफमदा थाजबा अमा लेरमी हौजिक्ति नुपी असि पुलिसना फाबा ngamlagani हाइना असुमना इमुंग अदुगी मेंबर खुदिमक्की सलाइबा हाइबदी टिन की सैंपल लौबा हौरमी अदुबु यामना ngakliबा अमना
पुलिसना लौरिबा सलाइबा टेस्ट अदुगी रिपोर्ट लाकपा मतमदा पुलिसता अमुका हेना चममनबा अमा ओइरमखि हाइबदी पुलिसता यामना लाइबा केस अमा ओइरगनि खलुबनि अदुबु सलाइबा टेस्ट की रिपोर्ट अदुदा तायोनना लाखिबा अदुना हारिबा मिहाटपा आसी कना ओइरमगदगे हाइना असुना लेरिंगै चही अदुगी मतमदा जर्मनीगी मफम अमदा युम अमुबु हुरानबा तौरमी मतम अदुदा युम अदुबु हुरानबा तौखिबा मियोय अदु उहोबा मियोय अमना हाइरकपदा नुपा अमगी सक्तमनी अदुबु DNA सैंपल ददी ममांगदा थोकिबा नुपी अदुगी फंगलमी थोदोक थोखमदा उहोबा मियोय अमना हाइरकपदा नुपा अमनी हाइरमी अदुबु DNA रिपोर्टना नुपी अमगी लागलमी हौजिक्ति पुलिसता विटनेस अमा लेहौरबनिना हाइबा नुपा अदुगी केस अमा येखलमी केस अदुदा कोई चोंबा मियोय अमा ओइरमी अदुगा महाकी वांगबा असिना फीट 5 गा इंची 13 नत्रगना फीट 3 मु ओइरमगनी पुलिसना हारिबा मियोय असि यामना साथिबा मियोय अमा ओइरमबा याय अदुगा मियोय असि नुपी ओइरमबा याय हाइना मखोइना मफम कयादा केसिंग अदु थेतुना हाइरमी 25 April 2008 ता ऑफिसर मार्टिन अमदी मिसाल मखोई अनिना जर्मनी की सिटी हेब्रोन मखोइना पेट्रोलिंग कार अमदा तोंदुना ड्यूटी तारमी मखोइना कार लंच तौनबा तौरमी मतम अदुदा यामना अंगकपा थोदोक अमा थोकलमी मखोइना लंच तौरिंगै मनिंगदगी मियोय अनि लाक्तुना नुंगमै कापा हौरमी हाइबा थोदोक असि इखंग खंगौदना थोखिबो ओइबना पुलिसनसु ngakthokpa ngamhoduna मखोइगी कोकता नुंगमै मरु अमा पांदुना मिसाल मफम अदुमक्तदा सिरमी अदुगा मार्टिना सिबमक्ति सिहौद्रे वांथदुना याम थिना सोक्लमी अदुगी मतुंगदा मियोय अनि अदुना पुलिसकी नुंगमै अमदी हैंडकप नचिंगबा लौदुना मफम अदुदगी चटखिरमी हाइबा थोदोक असि नुंथिलगी मतमदा थोखिबनी अदुमक ओइदुनसु केस अदुदा मियोय कना अमतना विटनेस ओइना थोरखिबा लेरमदे अदुगा अमना करी मरमगिदमक पुलिसता अटैक तौरिबनो हाइबा असिनी जर्मनी की खोइछाउनरबा मियामना थोरक्तुना नुंथिलगी मतमदा पुलिस अमबो याम साथिना इराय लाइना हाटखिबा असि मिचम प्रजा अखोइददी यामना सेफ्टी ओइद्रे हाइदुना धरना कया हाइबदी प्रोटेस्ट कया चतुना मिहाटबा पुथोकनबा रैली चलमी हारिबा केस असि अथु मतमदा सॉल्व तौनबा हाइरमी फोरेंसिक टीमना क्राइम सीनबु इन्वेस्टिगेशन तौबा हौरमी मतम अदुदा प्रूफ अमा फंगलमी प्रूफ अदुना केस असिबो हेना अंगकपा माइकै अमदा पुरक्लमी मतम अदुदा नुपी अदुगी DNA फंगलमी नुपी अदुना पुलिस पुसु हाटपा हौरमी पुलिसना सखंगदबा नुपी अदुगी ममिंग अमा थोलमी मदुदी फैंटम ऑफ हेब्रोनी नुपी असी मतांगदा मखल मखा कयागी थियोरी सेमलमी अदुगा मियोय कया अमना नुपी असीगी मतांगदा वारी मखल मखल सानबा हौरमी हारिबा मियोय असी हौजिक फावबा पुलिसना फाबा ngamdribani मखल मखा कयागी क्राइम सु थोकपा लेप्त्रिबनी पुलिसता लांदाखिबा अदुदा पुलिस अमा सिख्रबसु पुलिस अमदी हिंहौरिबनी महाकपो लायंगदुना फगतपा ngamlami अदुगा थोदोक असिदा यामना चावना विटनेस अमसु ओइरिबनी हिंहौरिबा पुलिसना हाइरकपदा मखोय अनिना पार्किंगदा लंच तौदुना लेरंबनी खंगखंगौदना मनिंगलोमदगी नोंमै राउंड खरा काबलखिबनी मदुगी मखा ताबदा माकसु वखल मांगखिरमी हाइबदी मखा ताबा करिसु खंगलमखिदे थोदोक असि पुलिसकी मफमदा थोकिबा थोदोक अमा ओइबना पुलिसना हारिबा थोदोक असि याम कुपना थेजिनबा ओइरमी हेब्रोन की पुलिसना पुंग 12 हेना ओवरटाइम थबक तौदुना मिहाटपा अदुबु फानबा होनरमी पुलिसना कुनमरीदगी हेना DNA सैंपल फंगलमी सैंपल खुदिमक सखंगदबा नुपी अदुकिनी हारिबा नुपी असिसु फाबा ngamdribani असुमना लेनरिंगै तालकता सरलेंदा फिशिंग लॉट्स अमदा हुरानबगी थोदोक अमा थोलमी मतम अदुदा मफम अदुदा लेरंबा नुपी अमदा लांदादुना यूरो 300 सु हुरान खिरमी हारिबा मफम असिदसु सखंगदबा नुपी अदुगी DNA फंगलमी अदुबु पुलिसना करिसु तौबंगमदना लेरिंगैदा अमुका फ्रांस की स्कूल अमदा क्राइम अमा थोलमी मदुदसु हारिबा सखंगदबा नुपी अदुगी DNA फंगबा ngamlami मतम अदुदा पुलिसता कोक साबा यामना चममनबा अमा ओइरमी हारिबा थोदोक असि मतौ करमना अमदी मियोय कनाना तौरिबनो हाइना हारिबा थोदोक असिना अरोइबा नति मखा ताना अमुका जर्मनी के फम अमदा युम अमगी ममांगदा नुपा अमदा थांगना थेंदुना हालमकी हारिबा थोदोक अदुदसु नुपी अदुगी DNA फंगलमी थोकलिबा क्राइम सिंग असि पैटर्न मानबदि नति अदुबु मफम कयादा थोकलिबा क्राइम सिंग असिदा नुपी अदुगी DNA फंगलिबा असि यामना अंगकपा अमदी ओइरमी
असुमना नुपी असिबु फाबा ngamdaba asina yamlaba miyamna khoisaunaba ama oinarami madu yenglaga nupi asibu phaba ngamba mahaki mari makhong takpa ngamba miyoida giro lak ama gi reward lauthoklami adum oinamag nupi adubu phaba ngamlamde asumna lakiba aduna 2010 yaurakpada 3 million giro gi reward lauthoklami adugi mathung makha tabada car dealer gi miyoi ahum makhoi gi car amada tongduna Germany da chalami makhoi ahung gi famda yamlaba sel kaya amasu yauribani makhoina second hand car leinaba purakhibani adubu makhoi ahum su mafam khangdana mangkhirami numit kharani gi matungda miyoi ahum adusu turel amagi manakta thawai yaudraba hakchang oina taduna leiramba thengnakhi police na investigation tawba hawrami adubu amuk hena ngaglibadi car adugi manungdagi sakhangdaba nupi adugi DNA fanglami hariba thodok asida jenirba miyoi asi faba ngamdana lakhiba asi chahi 15 helaklabani asumna leiringai amuka march ki 2010 da france fam amada maina chakraba asi bhakchang ama fanglami hariba miyoi asi kanano haina thidokpa matamda miyoi asi miyamga wakhal manadraba wakhal choiraba miyoi amani haiba khanglami hariba miyoi asi mental hospital dagi chahi kharagi mamangda nanthokutuna chenkibagi record leirami hariba thotok asidasu nupa adugi DNA test tawba matamda sakhangdaba nupi adugi DNA fangami matam aduda angakpa ama oirami haibadi nupa amagi hakchangda test tawba matamda matau karamna nupi amagi DNA fangadoribanu hariba asi oithoktabani maram asina makoina amuka nupa adugi DNA test tawrami adubu makoina test tawbada sijinakiba DNA kit adu atoppa company amagi sijinarami matam aduda hana mamangda DNA test tawbada nupi amagi DNA lakpa adu atoppa kitna test tawbada nupa adumaki DNA laklamki matam aduda police makoina hanadagi investigation tawrliba adu makoigi asoiba karisu leramde adubu makoina DNA collect tawbagi process ta asoiba leibadagi haiba case mayam asi solve tawba ngamdana lakhibani haiba khangmangamki hariba asi Hebron police ikaibadagi makoina soikiba thodok adu kanadasu haidoklamde aduga amana fandom lady killer asi tasengnamakki leiramgadra haina wahang oina hangnarami makhoi asoiba asi makhoina DNA collect tawba matamda cotton swab sinaduna collect tawbani Germany gi criminal technician na cotton adubo checksina check tawdana haibadi verified tawdana sijinarami maram asina makhoi gi investigation da asoiba lakibani makhatana cotton swab adugi matangda thijinma matamda makhoina sijinaramliba cotton swab manufacturer gi base amba contaminated oiba base ama oiramki hariba cotton swab asi market ta thadoraktuna crime thokpa matamda hariba cotton swab asina DNA collect tawbada sijinaramki hariba cotton swab asi Craner Bio One gi company na sabani adubu hariba company asi DNA free certified oiramkhide makhoina manufacture amadi packaging tawba matamda nupi amagi DNA na base ayamba contaminated oiramki maram asina police na investigation tawba matam pumbada sakhangdaba nupi amagi DNA fangliba adu Craner Bio One company da thabak tawbi nupi amagi DNA oiramki mamang chahi 15 dagi Europe ki police na karisu mari leindaba nupi ama thiduna leirami hariba mayam adugi asoiba adudi contaminated forensic equipment gi asoiba oirami police na hariba asoiba du khanglakpada makhoida chahi 15 mangmada natana euro million kaya amasu manglami makhoida thokriba asoiba asina yamna chauna ikaiba amadi makhoida yamna mangjaba ama oiramki DNA collect kita asoiba leibadagi chahi kya gi mamangda miyoi kaya ama hatkiba adu miyoi kanana kari maramgi damak hapanu haiba khangmangamlamde New Chile ki case chop tawba ngamlamde makhoina DNA collect tawbada asoiba leibadagi Joseph ki case su solve tawba ngamkhide aduga angang ama khongda truck kapagi syringe thengnakiba adusu solve tawba ngamkhide car dealer gi miyoi ahum hatkiba adugi mi hatpa kanano haiba khangmangamlamki aduga police ta nungmai kapsinduna police ama siankiba amana sohankiba adusu miyoi kanana tawbano haiba khangmangamlami miyoi adudi National Social Underground Terrorist Group ki member ni haiba khanglami haiba thodok asi ngasi phawbada yamna angakpa chamamnaba crime ama oiri aduga company aduda thabak tawbi DNA base loinamakta contaminated oikiba nupi adugi masak maming ngasi phawbada publicly oina haidokpa leitri
angakpa thodok amadi oihalli thokriba crime mayamsing aduda karisu mari leinadaba nupi ama chahi 15 hena police na thiduna lakhiba aduga nupi aduna mangonda police lising henmana mabu thiri haiba karisu khangdaba makhai mahakna thabak torongki mabu thibada police ki matam amadi euro million kaya amasu manglamki masini ngasi asengba thokhiba yamna thajadaba angakpa thodok amagi wari asi tahanjaba matamda soigi lankeba yaurabasu tabiribasingna ngakpinaba haijari aduga wari asi tabiba matamda adomda kari phawibagi haiba comment tawduna khanganbiru aduga channel asibu support tawbiba oina like share comment amadi subscribe tawba kawbiganu